Haukiba kumsing Inglising ani nipangi March ki tang kunmari yausang kumai gi mari ni chanba numitta hairo ki laikai amada sinba yausang Thabal chongduna leiringaida ikang khangaudana Nongmei Kapsillakpadagi Thabal chonglaga leizaba hairokta gi pakhang leishabi ahum Thokchom Romesh Thokchom Promila amasung Laisram Nirmalana Leikhidrabagi taratare raksuba Ningsing Thouram ngasi mikap mirau kholga loinana Pangthokkhre mangal piba numit haiba wakalonda RPN Memorial Trust na sillaga hairok part 1 umang laikol manakta leiba Leikhidraba Ahumgi Ningsing sanglenda mapungoiba Thouram Pangthokhi Ningsing sanglen manakta saba Leikhidraba Romesh Promila amadi Nirmalagi Ningsing kubamda imung manung amadi miyamna leisu katpa Leikhidraba singi thawaina sembiba mapugi leikolda ingna chikna pothanaba minute ani tumina lepa amadi laibak thiba thodok aduna hairokta purakhiba awanba kaya miyam punna khananainabana ngasigi Ningsing Thouram adugi mapungoiba saktam oikhi hairoki SPO 300 na Leikhidraba Ahumgi mafamda ikai khumnaba utuna kok nonbaga loinana leisu katnakhi ngasigi Thouram aduda saruki akiba RPN Memorial Trust ki Publicity Secretary Meghana Thouram adugi sideline da paumi singda haikibada RPN Memorial Trust na chahi kudingi mangal piba numit haina Ningsing Thouram asi pangthoktuna lakli laibak thiba thodok aduna maram oiraga hairok amadi Manipurda purakhiba awanba sing adu ngasigi haurakliba mirol singda khanghanabagi pandamda Ningsing Thouram asi pangthokpani kudamoina thodok adudagi hairokta SPO 300 lauduna ngasi fauba hairok ngak seli leingakna tungda VDF personnel kaya amasu Manipurgi mafam kayada recruit tawkriba asi hairoki thodok adudagini hairok higher secondary school lakpa asisu thodok adudagini masi pumnamak awanba purakpani loinana thodok aduda mama mapagi fizigi lan oizaramba pakhang leisabi ahumgi punsi lomkhrabasu hatna sunabana karisu kanaba purakte haiba mangal amadi makhoi ahumna miyoiba khunaida pibiramle haiki aduga khoi enlightened day haina titan pijabagi maramdi Leikhidraba angang ahum asina iramdam hairok asida achauba onba kaya amusu thambirami khudam oina hairabada अखोई लेरिबा हाइरोक हायर सेकेंडरी एसी आन हाई स्कूल की थाकते लेरमनी लोइना न मतमदुदा अखोई हाइरोक की मफम खुदिंगदा सोलर लैम्पसिंग थानदो लेखि अदो ngasi हाइरोक की एसपीओ शहुम लिगजदुना इसान इसागी खुन ngakchagरे हाइदना लेबसितगी बतौ तमदना मणिपुरदा बीडीएफ हाइबा पोस्ट अमा लिखतुना मणिपुर की प्रजासिंदसु अदुगि मति अचौबा इनोट अमा पीहिबा यामना हेना लेमजनिंगाई ओइबा हाइबताई अदुना लेखिद्रबा अंगांग अहुमसिबो अखोई मणिपुर की प्रजा खुदिमकी थामोइदा कावम लोइदबा लोइनाना होस्ट ओइरिबा अखोई इरमदम हाइरोक्सिदसु कावमदना लेइनबगी दमता ngasisu तागतेरकसु ओइना अखोइना हाइरिबा सेलिब्रेशन सि पांथोकचरो